Makakmayam Zahir Khan na Indonesia gi maming lairaba UPN Veteran Jakarta University da Bachelor's Degree tamnabagidamak Indonesian Government University Scholarship fanglakre. Lilong Laihaukong Thoubal District gi Makakmayum Jamaluddin gi machanupa Makakmayum Zahir Khan na hairiba malem gi country yangkai henbadagi applicant lising nifu mari henbana thajinlakba scholarship asida mahairoi taranithoi khaktamak khangatpagi manungda mahaksu yaurakhibani. Zahir Khan hauzik Lilong Haurebi College da 5th semester tamliba mahairoi Mani loinena full scholarship awardee oiriba mahairoi taranithoi gi manungda India dagi khangatlakpa amata ngairaba mahairoi su mahakna oiri. Tongan ba country yankai hinbadagi mahairoi lising nifu mari mangana sangdamnaba adumlaba admission test ama lawra kana Indonesia da laiba UPN Veteran Jakarta University Indonesia haiba hariba universities da management program amagidama 4.5 years se sisigi full fledged scholarship without any paying money da mas free of cost da hariba institutions da mahi tamba yabage dugumba tudong saba amado ai sa MS saba president Manipur Meitei Pamangal Welfare Organization ngasi ikona media gi silinaw sing kauzariba gi maramdi ikoi lamdam sidasu honna bakanba masagi potential leizaba habedi sen thukung amjadragasu ai isasi kari gumba amade oidaba yade tawdaba yade habegi ukhalonda mahiroi mayam lamdam sida leiri makoi singdugi manunga ngasisi yamna nungaiba adrumaba paw amakak ni khoina ngasigi manipur gi miyam amade ai isi kona ragasu ngam khidram ko misal leitabagi adatraga ki gumba gi family gi awaba leibagi ngamgadra ngamoidra kaina yam wano leijiramba adumba mahiroi mayam amakakta sigumba program ase lai haibase khangnabagi adumba thongsaabado lawjabani ngasi ekoi gi irakta yamna nungaiba haibatai sigumba me ko ase Makakmayum Zahir Khan son of Makakmayum Jamaluddin hariba Zahir Khan hariba nupa se ngang satra se Lilong Laihaukong dagi ni Thoubal district ki manu janba Laihaukong dagi adu mark se 2023 da to pass out tore aduga hujikna Lilong Haurebi College da political science department da 5th semester tamjari tobuda mahaki imung manu sidi aduki mati lairaba hanthaba thak amada leiri mahaki apokona nomagi sara phangnabagi dama masa sing sara hendanabagi dama ta yote khante ba khomlaga aidi lekai sadaga khomlaga mu yonba thangba tawraganda masa sing gi thandanaba khomnaraga lakba imung amakh mahaki imung manungse sumaina leiri ba ngang se ngasidi malem gi thakta tongan ba country yankai hinbadagi mahairoi lising nifu mari mangana sangdamnaba adumlaba admission test ama lawra kana Indonesia da laiba UPN Veteran Jakarta University Indonesia haiba hariba universities da mahakna management program amagidama 4.5 years ki habidi program sigi dama 4 years taktani sangadaba aduga 6 month amana mogi language tamnanabagi pulsilakanda 4.5 years se sisigi full fledged magi scholarship without any paying money da mas free of cost da hariba institutions da mahi tamba yabage dugumba tudong saba amado hariba university asilam hamda offer tawire hariba ngam se worldwide ki wani yengkan da ngam taraga ni thoi khaktam khanmani koi university na full fledged scholarship sigi makha hariba tarani thoi gi manungda India dagi mahak mathak yauraganda mahak se pikrabagi ramda Manipur sidagi oire maha se khoi mem iraktagi mangna laida zaragasu maha sen thingadi tambam maruidoba adum lobo mahi masingi thak ado ngasidi laida ragasu ani makhatana mahi tambaya bagi khong sabadu leire haidu ngasidi khoi kunai sida tiriba adum lobo chobo message amakha aikoina maha ko importance izari bagi maramdi maha tawna wazaba lairaba sen thoda tambadi ngamjadaba khona ningbagi apambadi leiba mahi tamnimbagi apambadi leiba aduga sen thopadi ngamroidra gaina khallaga yamwana leijrama mahiroi singdo khona ba letragadi aisu sumana phangba yai ngasigi samasida aisu sumana mi oibi yai haibedo khangnanabagi damakta ngasigi asimlaba khudong sabasi media singi mangda ikon thamjabani
मासे सुनगी छात्र तरानी थोय खक्तने मखोगी यूनिवर्सिटी सिना पीरिबो ऑफर से फुल फ्लेजेड होना हाइबो कोर्स की दमता हारिबो तरानी थोय सिगी मनुंगा महासु यावरे यावरे मसे सुमाइना मखा तानसु लंदम सिदा अखोगी लैरिबा तोंगान तोंगान मफुंदा लैरिबा महिरोइसिंग आबिदि होननिबि अपाम लेबिसिंग दो हेन मखा ताना माना थीबा सुमाइना थीरगांदा माना फंगिबा सुमाइना मखा ताना हेन फंगनबगी अपाम पोटेंशियल लेबिसिंग हेन होननिंगी हाबिगी वफम थमजरकांदा अमुकसु अखोई हौखिबा 2023 की मे की तांग अहुमदगी थोखिबा कांगलु इरांग सिना मरम ओइरकांदा महिरोइसिंग पीरिबा सैखें सैबी सैखें से तकी मतिक यामने यामरे सुमाइना थागदो एग्जाम मैम मा थाबा फंगदबा रिलीफ केंद्र लेरबनी मकोय तुंबगी मतम साबगी मतम नत्रगा लाइक लेसु होनलिंबगी मतम फंगदबा तुमफम साहु खंगदबा अदु ममायम हक लेरिबसे स्टेट अमदि सेंटरना अथु मतमदा लोशन बिरकांदा तुंगी युबिरे लोरकदोरिबा सिंगलबो महिरो कया सिबु मकोयगी फ्यूचर सेंबदा सोबो दायतादो मपुं फाना पांथो हनना होनबदा गवर्नमेंट अथुब मसी इनिशिएटिव रेस्पॉन्सिबिलिटी लौगी मणिपुर की तंगुलिता से लोशन हलकांदा तुंगी फ्यूचर जेनरेशन से तिंजंग काइजंगदब तंगुलिताब हेन मगुन लेब जेनरेशन सेमनब होनबदा सेंट्रल गवर्नमेंट स्टेट की एडमिनिस्ट्रेटिव गवर्नमेंट अथुब सेटलमेंट परमिनेंट सोल्यूशन पुथोपीरगा तंगुलिताब समाज होनबद अचौब थौदांग लौगी मणिपुर मैती पांगल वेलफेयर ऑर्गेनाइजेशन की माइकैदगी मणिपुर मियाम की माइकैदगी अफम से थमजरे